Ngasisu mahausa-gumna sana laibag story collection na mayamgidamak nungairaba Phunga wari ama puduna lakjari. Wari asigi maming na Kutchu Mubi Athibi. Wari asibu thabirakpa na Nungshi Haobijam. Mamangay ngalingay matam amada matay khul kauba khul amada poinu chawba kauba masang mataw sawong chabal changkhon ba nupapakhang ama leirami. Mahaksi masak mataw phajabada natana ngang basak pa laisi laithon basu onthok na hairami. Maram aduna khul laikai dagi hendoktana thangnaba khul kayagi laisabi singnasu mabuta lakpa yengnabada ngakli naba phawba yawnarabani. Nongmagi numita thangnabagi khulda laisabi makhoi mari manga ising sokpani haina thoklaklaga khulgi pukri mapanda famlaga poinu chawba lakpra haina thawengki phamlaga yengduna leinarami. Matamduda thazaman bi kaubi amana mata meleina mamit phawba kuptaba makhai mangak thangatuna yengba adu ubada matagi pambomda haifet thaduna ibema nangne ta poinu chawba lakpra haina yengbada nangakado tekpa soiroi ko hera adugidi noisu aingondagi taram loida masidaisida cheptha yenglido aisu khangi kidauke sanarina ho adu oirasune nangna kharati hele ibema nangdi namit phawba kupkani haiba kawba makhai namit mitlido sokpa makhai yenglaga leibaduda haibanida ho adubudi ta poinu chawbaduda ngaujabase noi mayamdagi aina khare helibudi thazaman bina adadai mase haigumladana indona haiba tumba phawba machinda ta poinu chawba haina sole haibani meleina as adu phawbadi mayam mamangda haidongna risiba sanarina kaidauge sibo mi atopa yawusu nataba sibo kone thazaman bina adune mi atopa yawusu nataba sidabu ikaidana ga sudawri ikai noi bema asi haiduna makhoi mari mangado punna wawa no winarami. Matamduda poinu chawbadu yamna chinglemna mataw khoidumga thabak chalibani haina taha laklami. Matamduda sanarina nokmi ho ta poinu chawba ngasi sibu thabak khara kombro poinu chawba khumba nangdringaida khoidumna oina oklaga ho ichalibema itawgi oinadi thabak komde ado aigi budi achinba leite kari haininge sanaraina ho yare ta poinu chawbado thabak komlabadi singju chaku haigi tawbani thabak chille hairabanina aikhoi khakta oina charage e isal ibema kari pukchel kaubage itawna chaningdrabasu aikhoi di chaninglibani adubo aikhoi dadi haidribasina karigino ho ta dagi masaktu ubada nachal aikhoi di khange tawe adugine sawa yade ko tada asi haiduna napi mari mangado machin khumlaga noklami khoidam sanaragi wadu tabada tapna machinda nupi singsisu angakpa thamoini nupa masak phajabadana ayingba atapa wahi ngakta aduga athiba ikhoidana ayakpa athiba wahi ngakta aikhoina moida kari akaiba hayudana no khangdimi yare nupi masa asina asikak haibagibu nachingada pomthoktana masida mau phatabina isau langbuya male nangondadi phajaba wahi ngakta haibanina sauninglamoine adubo ikhoidi athiba yakpa ngakta hairakpanina sauningliba adugini hoise aina nanga onsinaraga chinta pautana da nangamba nate adugi sharupadi kharthuna chanaba tawsise khoidam handak matawna thaba ingkhangda thawai khangaw yoksilakpa aduda ingangakna chana hanglaklami ita handak marak nangna aikhoi thabak asida sau pukning lapsilakliba asibu karigino nakhoi imungdi thoina sel nungchinbagi mami su tade nate nangbo aikhoi khangandana sel changdawba thawai ingkhanga hotnagi khalibro hera adugi nateda adugi natradi kaigino ha sengna hayo narol chum poinu chawba matawna takhalakpa aduda upai leitana sor sangna hondoklaga ha ataigi nateda thabak sufamgi awang thangbada leiba yumdugi leisabi ado sum koisira haina khaliba
asuk luna tinaraga walot piga tawramadana ibo nangna nahana hairdi aina asengba adu nahana hairamnadawbani do kaina nangna hai miyamduna amta mayek sengna hayo as atai nateda adugi nupido sarai leibaneba ha asengbro as poinu chawai laibak sidiba aina kainom de khalakpase hekta soiba madum leiramneba aigi laibak sidiba ko haisini asi haiduna poinu chawba makhuna maraibak aduda pop pop launa thajinjarami matangduda poinu chawbado mamai ondabida chatpadagi khanghaudana leisabi amada thengjilami leisabi adusu khangtheng thengzilakwa aduda khangsau sauna he kainane ichal soibane uhaudabane lamjau sukjawba sidabu yenglaga asi haiduna leinambido wa makha tage tawbada poinu chawba ubada ma wa makha taba ngamda nakfet tawduna poinu chawbada munna yenglaga leirami adubu poinu chawbaga khoidumgadi leinambigi mutrik muraba kuchududa khoitrik khoiraba masam aduga ubaga kiboi lakboi tafom khangda khoidumna as kuri matawno ne otho patanja haidu oireda poinu chawbadi leinambina mangonda munna yenglaga nokmi tawba aduda kiboi lakboi matawgi makhuttu maraga haifet jingboi lakboi tawduna itaw nangbo amta ibu kallu kaidauge itaw upai lete hairi nang sunang ngamnaba dum laknaro aidi isa hingnaba chele he asi haiduna khoidumda hauthadana chenkhirami poinu chawba matawna hauthadana mabu hundoklamlaga chenkhiba aduda upai leta makok hotlaga noksinaduna isa saunuko nabung tasengna uhaudabani leinambi manglambadagi poinu chawbuna wa hairakpa aduda wakhan khanglak laktuna ikaiboi kaiboi kaisu kaideda uhaudababo adudi ichana saudrabanina nabung aisu yaukrage aw yani poinu chawba leinambina saudre haiba aduda hathu pakhatbai kaiboi masu hauthadana chenkhirami leinambi poinu chawbana chenkhiba maongdu yenglaga nokmi tawduna lehaurami adubu poinu chawba wahai khuding ichal haina kaubado khangning ningsinglakpada aibu magi machal sunatana wahai khuding ichal nabung kaina aina somda khalli wakhansiga wakhangal ina ka heleba asi haiduna leinambi phet haidoklaga mayum lomda chatkhirami asomdana khoidumdo khara chelaklaga makhwang metlaga sor sangna hondoklaga as itawdubu karamba phibamda leiramdoriba jano ai soba kimandana itawdu hondoklamlaga chelakleba ai wo mu halaga chalubana fagadoribrane asi khana khoidumdo amuk halaga matek ama lakpada matawna pakhana chelakpada ubada ipa pakhana itawna pakhana chelaklibo hojigi leisabi thibiduna itawu pami kain hairakpro ho aibudi pamde nang pami haina phaba laini as adu thibeduna pami haraga aibu phaba hekte laklisibo nang so athokma puchel haidune athibi adugi manakta itomda hundolaga thamlambaduna nangdi kali puchel tare as adudi pakhan manmagi tawbani wani adumaina laman khumbadi tawnarisida aine adu thibi adugi manaktadi pharaga pubiganoba poinu jawba mana phagi oina haiba waduda matawna asengba oina thajaba aduda laknarage khana aidi nangsa hojima pharga amubi athibi digi manakta namdana puradamni as adumna tawnuko tinaraga marup hatpa thabak to tawnorosi ko ibo nangna pakhat manbaduda nataw yengena laknabane nupi aduna kaisu haikte pakhakano asemba hoi me ha phare aduradi thabak mafam yongna bachalasi thengna lai haina khurato nam chaibi batare asi haiduna hathu anido leinambi thengnabagi matangdu wari sadana chatkhirami mathangi numitta poinu chawbadu thabak suna khuning kangna mana pamjabi laisabi adu imungdagi tholakpra haina chetha yengba leplamde tawriba mataw adada khoidumna khonjal kalapna itaw nangbu suriba thabakto amukta khoijangna susi kaidawge nate nangna khuning kangdana chetha yengi badubu kadai danoba as itaw nungshi diba
ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯦꯕ ꯏꯇꯥꯎ ꯀꯥꯟꯅꯔꯣꯏꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤ ꯁꯥꯔꯩ ꯂꯩꯕꯅꯤꯀꯣ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯊꯪꯅꯕꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅꯔꯛꯂꯝꯃꯤ ꯄꯣꯏꯅꯨ ꯆꯥꯎꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯣꯏꯁꯤꯕꯣ ꯀꯟꯅ ꯂꯥꯎꯅꯔꯛꯏꯁꯤꯕꯣ ꯑꯁ ꯑꯇꯩꯒꯤ ꯑꯣꯏꯔꯝꯂꯣꯏꯗ ꯁꯥꯔꯩ ꯂꯩꯕꯤ ꯑꯗꯣ ꯐꯥꯅꯕꯒꯤ ꯑꯣꯏꯔꯝꯅꯤ ꯅꯪꯁꯤꯗꯤꯕ ꯈꯪꯕꯣꯏ ꯈꯪꯗꯕꯣꯏ ꯕꯥꯞꯅ ꯍꯦꯛꯇ ꯁꯥꯖꯤꯜꯂꯒꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯅꯨ ꯆꯥꯎꯕꯗꯣ ꯈꯣꯏꯗꯣꯝꯗ ꯍꯥꯏꯐꯦꯠ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥ ꯎꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥ ꯉꯛꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯑꯌꯦꯡꯕ ꯑꯗꯨꯗ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯥꯎꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯈꯣꯏꯗꯝꯅ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯉꯛꯅ ꯌꯦꯡꯂꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯅꯝꯕꯤꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯃꯨ ꯃꯨꯔꯤꯈꯩ ꯃꯃꯥꯏ ꯃꯃꯤꯠꯇꯨꯅ ꯑꯔꯩꯈꯩ ꯇꯩꯁꯤꯟ ꯌꯦꯛꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯀꯔꯤ ꯃꯇꯧ ꯀꯧꯒꯤꯁꯤꯗꯤ ꯄꯣꯏꯅꯨ ꯆꯥꯎꯕꯅ ꯏꯃꯥꯏ ꯑꯩꯗꯤ ꯈꯪꯗꯅ ꯋꯥ ꯍꯥꯏꯕ ꯊꯣꯛꯂꯨꯗ꯭ꯔꯕꯅꯤꯅꯦ ꯀꯩꯅꯣ ꯑꯁꯤꯕꯨ ꯑꯁꯤꯗꯒꯤꯔꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦ ꯉꯁꯤꯇꯅꯤ ꯎꯔꯤꯁꯦ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯄꯣꯏꯅꯨ ꯆꯥꯎꯕ ꯌꯥꯝꯅ ꯉꯥꯎꯖꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯗꯨꯁꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨ ꯁꯥꯎꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯨꯅꯦ ꯃꯤꯅ ꯎꯔꯕꯗꯤ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤꯅꯦꯍꯦ ꯑꯁꯪꯕꯤꯅ ꯏꯃꯥ ꯀꯅꯥꯅꯁꯨ ꯅꯣꯛꯅꯔꯣꯏꯕ ꯅꯆꯥ ꯐꯖꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯉꯥꯎꯅꯗꯧꯔꯤꯕꯅꯦ ꯅꯠꯇ꯭ꯔ ꯇꯣꯝꯕꯤ ꯂꯩꯅꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯕꯗ パꯈꯪ ꯃꯈꯩ ꯂꯣꯏꯅ ꯉꯥꯎꯔꯒ ꯇꯥꯟꯅꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯍꯌꯥꯏꯗꯤ ꯃꯆꯥ ꯑꯃꯠꯇ ꯅꯠꯇ ꯑꯅꯤꯃꯛꯅ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯍꯦ ꯅꯣꯡꯗꯝꯕ ꯅꯅꯥꯏꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯏꯆꯥ ꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯅ ꯑꯅꯤꯃꯛꯄꯨ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯉꯥꯛꯇ ꯑꯣꯏꯍꯟꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯌꯥꯏ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯣꯏꯗꯣꯝꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯄꯣꯏꯅꯨ ꯆꯥꯎꯕꯅ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯃꯥꯁꯦ ꯁꯣꯅꯣ ꯆꯨꯔꯒꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯄꯗꯧꯅ ꯇꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯝ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯟꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨ ꯄꯔꯄꯞ ꯊꯣꯔꯛꯑꯒ ꯍꯥꯏ ꯈꯣꯏꯗꯣꯝ ꯄꯣꯏꯅꯨ ꯅꯣꯏ ꯑꯅꯤꯕꯨ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯔꯕꯣ ꯈꯣꯏꯗꯝꯅ ꯈꯨꯔꯥꯇꯣꯟ ꯇꯧꯗꯦꯗ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯅꯣꯏꯅꯦ ꯊꯕꯛ ꯐꯖꯅ ꯁꯨꯗ꯭ꯔꯕꯗꯤ ꯈꯨꯠꯁꯨꯃꯟ ꯀꯛꯊꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯄꯣꯏꯅꯨ ꯆꯥꯎꯕꯅ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯃꯛ ꯁꯨꯖꯒꯦ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯄꯣꯏꯅꯨ ꯆꯥꯎꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯪꯕꯤꯗꯨ ꯉꯥꯎꯆꯠꯅꯕ ꯑꯗꯨ ꯃꯥꯏꯕꯗ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯕ ꯇꯨꯡꯗ ꯃꯇꯥꯎꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯋꯥ ꯑꯃꯇ ꯈꯟꯅꯁꯤꯕ ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯔꯤꯕꯣ ꯑꯇꯩ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯑꯉꯥꯎꯕꯤ ꯁꯥꯔꯩ ꯂꯩꯕꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯈꯣꯕ ꯈꯣꯏꯗꯝ ꯃꯇꯥꯎꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯏꯅꯨ ꯆꯥꯎꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯗ ꯏꯉꯪꯉꯪꯅ ꯈꯣꯏꯗꯝꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯤ ꯃꯈꯥ ꯇꯥꯔꯛꯑꯣꯗꯅ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯅꯨ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯃꯀꯥ ꯂꯝꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯏꯗꯝ ꯈꯨꯇꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯏꯕꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯇꯣꯞꯄꯅ ꯑꯣꯏꯔꯝꯂꯗꯤ ꯑꯩꯅꯦ ꯊꯣꯝꯖꯤꯟꯕ ꯁꯣꯏꯔꯣꯏꯗꯝꯅꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯁꯥꯎꯔꯅꯨ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯪ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯐꯖꯅꯗꯤ ꯄꯥꯝꯂꯨꯔꯦꯅꯦ ꯁꯥꯔꯩ ꯂꯩꯔꯦ ꯈꯪꯂ ꯐꯥꯎꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯗꯤ ꯐꯅꯤ ꯀꯥꯏꯅ ꯈꯟꯒꯠꯂꯛꯑꯕꯅꯦꯕ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯇꯧꯗꯧꯕ ꯃꯁꯤꯗ ꯅꯪꯅ ꯏꯃꯥ ꯏꯄꯥ ꯁꯥꯗꯅ ꯌꯥꯎꯁꯤꯟꯅꯤꯡꯂꯛꯂꯤꯕꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯝꯅ ꯃꯇꯥꯎꯗ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯌꯥꯔꯝꯗꯦ
ꯑꯗꯨꯕꯨ ꯄꯣꯏꯅꯨ ꯆꯥꯎꯕꯗꯤ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯥꯎꯅ ꯑꯗꯨꯝꯅ ꯈꯟꯕ ꯑꯗꯨꯗ ꯈꯣꯏꯗꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯀꯅꯥꯒꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯃꯥꯏꯕ ꯃꯥꯏꯕꯤ ꯊꯤꯕ ꯍꯧꯔꯁꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯋꯥꯈꯜꯁꯤ ꯈꯔ ꯍꯔꯥꯎꯏꯕ꯫ ꯍꯔꯥꯎꯅꯦꯕ ꯅꯪ ꯌꯥꯝ ꯍꯔꯥꯎꯅꯦꯕ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯝꯗꯅ ꯂꯧꯗ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯑꯗꯨꯝ ꯁꯥꯔꯩꯗꯣ ꯐꯠꯇ꯭ꯔꯁꯨ ꯂꯧꯕ ꯇꯥꯕꯅꯤꯅꯦ꯫ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯅꯨ ꯆꯥꯎꯕꯒ ꯈꯣꯏꯗꯨꯝꯒꯗꯣ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯕꯤꯗ ꯁꯣꯝꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯟꯅ ꯊꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯕ ꯎꯗꯕ ꯑꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯊꯪꯅꯕ ꯑꯗꯨꯒꯤꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯛꯄ ꯁꯨꯡꯎ ꯍꯦꯛ ꯎꯗ꯭ꯔꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯤꯜꯂꯛꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯆꯦꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥꯎ ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕꯤ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯃꯤꯍꯨꯟꯒ ꯂꯣꯏ ꯐꯥꯏꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯑꯁꯪꯕꯤ ꯃꯅꯥꯎꯗ ꯃꯤꯆꯤ ꯊꯛ ꯊꯛ ꯈꯠꯆꯤꯟꯗꯨꯅ ꯑꯉꯥꯡ ꯅꯪꯅ ꯃꯁꯤꯗ ꯈꯨꯔꯥꯇꯣꯟ ꯍꯣꯏꯗ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯅ ꯌꯦꯡꯂꯤꯗꯣ ꯀꯅꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯣ ꯍꯥ? ꯀꯅꯥꯁꯨ ꯌꯦꯡꯗꯦꯕ ꯏꯆꯦ꯫ ꯇꯧꯅꯨ ꯇꯧꯅꯨ ꯅꯪꯅ ꯃꯁꯤꯗ ꯅꯆꯤꯟꯗꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯤꯜꯂꯛꯂꯤꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯀꯔꯤ ꯍꯥ? ꯂꯩꯅꯝꯕꯤ ꯃꯥꯅ ꯂꯣꯟꯅ ꯁꯣꯟꯖꯕꯗꯨ ꯃꯆꯦꯅ ꯇꯥꯔꯝꯂꯦ ꯈꯟꯕꯗ ꯈꯤꯇꯪꯗꯤ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯁꯣꯅꯣ ꯆꯨꯕꯗꯨ ꯍꯧꯔꯛꯄ ꯁꯥꯗꯨꯅ ꯃꯈꯨꯠꯀꯗꯨ ꯊꯦꯛꯆꯤꯟꯅꯗꯨꯅ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤꯅꯦ ꯃꯗꯨꯒꯤ ꯈ꯭ꯋꯥꯡ ꯆꯦꯟꯕꯗꯣ ꯑꯩꯕꯨ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯅꯦ? ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯁꯪꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯑꯇꯣꯝꯕꯤ ꯅꯪꯅ ꯑꯇꯩꯗ ꯇꯧꯁꯤꯟꯅꯕꯅ ꯇꯧꯁꯤꯟꯅꯕꯅꯤ ꯅꯪꯅꯦ ꯑꯩꯉꯣꯟꯗꯗꯤ ꯇꯧꯁꯤꯟꯅꯒꯦ ꯍꯥꯏꯅꯗꯤ ꯈꯟꯅꯨꯗ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤ ꯅꯇꯥꯇꯣ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ꯫ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯂꯩꯅꯝꯕꯤꯗꯨ ꯇꯧꯁꯤꯟꯅꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯑꯗꯨꯒꯤꯕꯨꯗꯤ ꯏꯆꯦꯁꯨ ꯇꯧꯁꯤꯟꯅꯔꯤꯗꯨꯅꯤ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯗꯣꯛꯂꯗꯤ ꯀꯝꯗꯧꯕ? ꯑꯁ ꯌꯥꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯂꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥꯅ ꯐꯥꯎꯕ ꯀꯣꯏꯒꯦ ꯍꯥꯏꯗꯅꯕꯅꯦ ꯍꯥꯏꯗꯅ ꯅꯃꯥꯏꯗꯨꯗ ꯑꯃꯨꯛ ꯇꯩꯁꯤꯟꯕꯤ ꯅꯪꯅꯁꯨ ꯂꯣꯟꯅ ꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯑꯗꯨꯗ ꯉꯛꯄꯒꯤ ꯋꯥꯅꯤꯗ꯫ ꯂꯩꯅꯝꯕꯤ ꯃꯆꯦꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯁꯥꯎꯔꯤ ꯑꯁ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯀꯅꯥꯝ ꯇꯥꯔꯣꯏꯌꯦ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯒꯤ ꯏꯆꯦꯁꯨ ꯀꯩꯁꯨ ꯇꯧꯗꯅ ꯁꯥꯔꯤ ꯂꯩꯕ ꯁꯥꯔꯤꯕ ꯍꯥ? ꯑꯁꯪꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯒꯤ ꯑꯃꯨꯛ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯑꯁ ꯇꯞꯅ ꯍꯥꯏꯌꯣ ꯃꯤ ꯇꯥꯅꯤꯕ꯫ ꯍꯧꯖꯤꯛꯇ ꯃꯤ ꯇꯥꯔꯣꯏ ꯍꯥꯏꯔꯝꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄꯗꯗꯤ ꯃꯤ ꯇꯥꯅꯤ ꯀꯥꯏꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯍꯣ ꯇꯥꯔꯣꯏ ꯑꯁꯦꯡꯕ ꯑꯗꯨꯗ ꯍꯥꯏꯌꯨꯗ꯫ ꯑꯁꯪꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯇꯥ ꯆꯥꯎꯕ ꯂꯥꯛꯄ ꯉꯥꯏꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ? ꯇꯥ ꯆꯥꯎꯕ ꯍꯣꯏꯗꯤ ꯃꯣꯏꯒꯤ ꯃꯥꯝꯃꯗꯨꯅ ꯃꯤ ꯍꯥꯠꯂꯨꯕꯗꯒꯤ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯗꯨꯗꯤ ꯀꯃꯥꯏꯅ ꯈꯨꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯒꯦ? ꯇꯣꯝꯕꯤ ꯃꯥꯅ ꯈꯨꯜꯁꯤ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ? ꯏꯃꯥꯅ ꯑꯩꯕꯨ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯗ ꯀꯟꯅ ꯊꯥꯖꯅꯕ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩ ꯎꯄꯥꯏ ꯂꯩꯇ ꯁꯥꯔꯩ ꯍꯧꯕꯤ ꯁꯥꯈꯤꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯅꯝꯕꯤꯁꯨ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯏꯆꯦ ꯁꯤꯇꯣꯛꯂꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯅ ꯃꯆꯦꯕꯨ ꯇꯞꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯣꯏꯅꯨ ꯆꯥꯎꯕꯒ ꯈꯣꯏꯗꯨꯝꯒꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯩꯅꯝꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯄꯣꯏꯅꯨ ꯆꯥꯎꯕꯅ ꯈꯣꯏꯗꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯗꯥ ꯑꯝꯇ ꯀꯧꯔꯣ ꯀꯩꯗꯧꯒꯦ? ꯑꯁ ꯅꯪꯁꯤꯗꯤꯕ ꯅꯪꯒꯤ ꯊꯕꯛ ꯆꯠꯃꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯁꯤꯜꯂꯦ ꯑꯣꯏꯕ꯫ ꯑꯁ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡꯋꯥꯏ ꯅꯪꯒꯤꯗꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕꯤꯒꯦꯕ꯫ ꯍꯣ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ ꯌꯥꯔꯦ ꯀꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯈꯣꯏꯗꯨꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯍꯌꯥꯏꯁꯨ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ? ꯏꯟꯗꯣꯜ
ꯑꯩꯈꯣꯏꯒꯤꯁꯦ ꯃꯤ ꯍꯪꯕ ꯅꯠꯆꯗꯦ ꯏꯟꯗꯣꯟꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯩꯒꯕꯣ ꯍꯣꯏ ꯍꯣꯏ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯛꯑꯣ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯂꯨ ꯂꯥꯎ ꯍꯌꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯑꯁꯪꯕꯤꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯩꯅꯝꯕꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯍꯥꯏꯐꯦꯠ ꯇꯥꯕꯗꯒꯤ ꯊꯣꯡꯖꯤꯟꯗ ꯂꯩꯁꯤꯟꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯆꯦꯕꯨ ꯃꯥꯏꯕ ꯌꯦꯡꯍꯟꯅꯕꯅꯤ ꯍꯥꯏꯅ ꯃꯥꯏꯕ ꯄꯨꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯍꯥꯏꯐꯦꯠ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯣꯏꯅꯨ ꯆꯥꯎꯕ ꯎꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯔꯛꯄ ꯑꯗꯨꯗ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯅ ꯂꯩꯅꯝꯕꯤꯗꯨ ꯀꯞꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯗꯨꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ ꯅꯪ ꯏꯕꯥ ꯄꯥꯈꯠꯂꯤꯗꯨꯅ ꯅꯪꯕꯨ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯃꯄꯥꯟꯗ ꯃꯥꯏꯕ ꯂꯥꯛꯍꯧꯋꯦ ꯑꯍꯥ ꯃꯥꯏꯕꯗꯤ ꯀꯅꯥꯅ ꯀꯧꯔꯤꯕ ꯂꯩꯅꯝꯕꯤ ꯃꯆꯦꯅ ꯃꯥꯏꯕꯗꯨ ꯀꯅꯥꯅ ꯀꯧꯔꯨꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯁꯪꯕꯤꯗꯨ ꯅꯝꯍꯪ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯂꯝꯃꯤ ꯁꯦ ꯏꯆꯦꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯃꯥꯏꯕꯗꯣ ꯀꯅꯥꯅ ꯀꯧꯔꯨꯕꯅꯣꯕ ꯈꯨꯔꯥ ꯇꯣꯟꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯅꯤꯈꯛꯇꯣ ꯃꯣꯏꯅ ꯀꯧꯔꯛꯄꯅꯦ ꯑꯁꯪꯕꯤꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯅꯝꯕꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯏꯆꯦ ꯑꯇꯩ ꯂꯩꯔꯤ ꯍꯣꯔꯦꯟ ꯃꯥꯏꯕꯅ ꯏꯆꯦꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯏꯆꯦꯅ ꯇꯧꯁꯤꯟꯅꯔꯤꯕꯁꯦ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯇꯣꯝꯕꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯃꯥꯏꯕ ꯑꯁꯤꯅ ꯑꯩꯁꯦ ꯌꯦꯡꯗꯅꯕ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯅ ꯁꯥꯔꯩ ꯂꯩꯕ ꯁꯥꯔꯤꯁꯦ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯁꯦ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯍꯌꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯃꯥꯅ ꯀꯧꯕ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯍꯥ ꯇꯍꯥ ꯃꯄꯥꯜꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯍꯌꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯈꯨꯔꯥ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯒꯦ ꯍꯥꯏꯔꯤꯅꯦ ꯍꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯈꯣꯏꯗꯨꯝꯅ ꯇꯍꯥ ꯇꯍꯥ ꯏꯟꯗꯣꯟ ꯑꯩꯈꯣꯏꯗꯤ ꯀꯨꯆꯨ ꯉꯧꯕꯤ ꯑꯁꯤꯗ ꯌꯦꯡꯍꯟꯖꯒꯦ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏꯅꯗꯤ ꯃꯆꯦ ꯑꯁꯤꯗ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯔꯁꯨ ꯃꯃꯥ ꯑꯩꯅꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯌꯦꯡꯍꯟꯅꯤꯡꯉꯤꯅꯦ ꯎꯄꯥꯏ ꯂꯩꯇ ꯄꯣꯏꯅꯨ ꯆꯥꯎꯕꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯔꯥ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯁꯨ ꯍꯦꯛ ꯌꯥꯎꯅ ꯌꯦꯡꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯪꯕꯤꯕꯨ ꯍꯥꯟꯅ ꯌꯦꯡꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯁꯪꯕꯤꯅ ꯂꯩꯅꯝꯕꯤꯗ ꯀꯩꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯒ ꯈꯨꯔꯥ ꯏꯆꯦ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯃꯥꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯂꯥꯎꯅ ꯄꯤꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯂꯩꯅꯝꯕꯤꯒꯤ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜꯗꯨ ꯇꯞꯅ ꯌꯦꯡꯂꯒ ꯃꯃꯥꯏꯗ ꯅꯣꯟꯈꯠꯂꯒ ꯂꯩꯅꯝꯕꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯨꯁꯤꯠ ꯃꯨꯕꯤ ꯃꯥꯅ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯊꯣꯛ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯣꯏ ꯃꯥ ꯑꯩ ꯃꯥꯏꯕꯒ ꯑꯃꯇ ꯑꯣꯏꯖꯔꯣꯏ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯀꯧꯕ ꯂꯥꯡꯕ ꯇꯥꯗꯅ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯪꯕꯤꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯌꯦꯡꯗꯕ ꯑꯗꯨꯗ ꯇꯞꯅ ꯁꯣꯔ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯇꯔꯪ ꯑꯃꯗ ꯂꯩꯕ ꯁꯥꯗꯨꯅ ꯏꯁꯩ ꯉꯪꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯅꯨ ꯆꯥꯎꯕꯒ ꯈꯣꯏꯗꯨꯝꯒꯗꯤ ꯂꯩꯅꯝꯕꯤꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯂꯩꯅꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯈꯤꯇꯪ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯃꯛꯄꯨ 마수 ꯇꯔꯪ ꯑꯃꯗ ꯂꯩꯕ ꯁꯥꯔꯒ 이문도 짱키라미. 하야이 우빠이 레이다 답나 누파 아니들 온실라가 이붕어 호이 너희나디 뻥와 와비리. 아두와 이기 이사 아니세 koksi bera khara karabani nakhoi ani saunuko khoidumna indo mai basu sakrabani na akhoi ni su yobjakrage asi haiduna khoidumna poino jawbagi makhudu chinglaga sauri thokirami machin manau ani dudi somda makhoi kada pukli tingba makhai noktuna leirami asumna mai ba phana yamlabani poino jawbana purakpasi madu loinamak leinambina kihanlaga loina tan kirami
ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯣꯏꯅꯨ ꯆꯥꯎꯕ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯐꯥꯊꯕ ꯉꯝꯗ ꯂꯩꯅꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯊꯤꯕꯤ ꯑꯃꯨꯕꯤ ꯅꯪꯅ ꯃꯥꯏꯕ ꯈꯨꯗꯤꯡ ꯀꯤꯍꯜꯂꯒ ꯂꯣꯏꯅ ꯇꯥꯟꯈ꯭ꯔꯤꯁꯤ ꯅꯆꯦꯁꯤꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯁꯤꯗ ꯃꯥꯅ ꯅꯨꯄꯥ ꯐꯪꯈ꯭ꯔꯗꯤ ꯅꯪꯗꯤ ꯐꯪꯉꯔꯣꯏ ꯈꯟꯅ ꯀꯂꯛꯇꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯩꯅꯝꯕꯤ ꯄꯣꯏꯅꯨ ꯆꯥꯎꯕꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯄꯨꯝꯕꯗꯨ ꯃꯔꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯇꯥꯔꯝꯃꯤ ꯃꯅꯥꯎꯗ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯑꯗꯨꯗ ꯑꯁꯪꯕꯤꯗꯨ ꯁꯥꯎꯅ ꯅꯨꯄꯥ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯔꯗꯅ ꯑꯩꯒꯤ ꯏꯅꯥꯎꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯕꯒꯤ ꯃꯥꯅ ꯑꯗꯨ ꯄꯥꯡꯕꯅꯦ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯣ ꯂꯣꯏꯅ ꯆꯨꯝꯂꯦꯗꯅ ꯅꯪꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯇꯧꯁꯤꯟꯅꯕꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯇꯧꯁꯤꯟꯅꯔꯒ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥ ꯄꯣꯏꯅꯨ ꯆꯥꯎꯕ ꯃꯇꯝꯗꯨꯗ ꯇꯛꯊꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯂꯩꯅꯝꯕꯤꯗꯣ ꯎꯄꯥꯏ ꯂꯩꯇ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡꯗꯨ ꯊꯤꯡꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯁꯪꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯎꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯄꯣꯏꯅꯨ ꯆꯥꯎꯕꯗ ꯃꯥꯅ ꯆꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯉꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯂꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯕꯨ ꯈꯟꯖꯕꯗꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯄꯣꯏꯅꯨ ꯆꯥꯎꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯃꯇꯥꯎ ꯈꯣꯏꯗꯨꯝꯗ ꯇꯝꯂꯨꯕꯗ ꯀꯌꯥ ꯍꯩꯅꯗꯅ ꯈꯣꯏꯗꯨꯝꯅ ꯑꯁ ꯅꯪꯗꯤ ꯀꯥꯏꯅꯊꯪꯗ ꯑꯃꯨꯕꯤ ꯑꯊꯤꯕꯗꯨ ꯇꯥꯔꯦꯅꯦ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ ꯑꯩ ꯃꯥꯕꯨ ꯑꯗꯨꯃꯛ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯃꯥꯒꯤ ꯃꯆꯦ ꯅꯨꯡꯁꯤꯖꯕꯗ ꯋꯥꯕꯁꯦ ꯑꯁꯨꯝꯅ ꯃꯥꯁꯨ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯄꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝꯅ ꯂꯩꯅꯝꯕꯤꯒ ꯄꯣꯏꯅꯨ ꯆꯥꯎꯕꯒꯗꯨ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯧꯔꯣꯛ ꯉꯧꯅ ꯀꯦꯊꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯄꯣꯏꯅꯨ ꯆꯥꯎꯕꯗꯤ ꯂꯩꯅꯝꯕꯤꯗꯨ ꯃꯁꯛ ꯈꯪꯗꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯇꯥ ꯄꯣꯏꯅꯨ ꯑꯩꯅꯦ ꯂꯩꯅꯝꯕꯤꯅꯦ ꯑꯦ ꯂꯩꯅꯝꯕꯤ ꯅꯪꯗꯤ ꯇꯁꯦꯡꯅ ꯅꯈꯣꯏ ꯅꯆꯦꯗꯒꯤꯁꯨ ꯅꯪꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯩ ꯏꯃꯨ ꯃꯨꯔꯤꯗꯨꯅ ꯀꯝꯗꯧꯔꯤꯕ ꯍꯣ ꯅꯍꯥꯟ ꯃꯈꯩꯅ ꯑꯩꯅ ꯍꯃꯨꯛ ꯇꯩꯁꯟꯕ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯍꯣ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥ ꯐꯪꯅꯕ ꯑꯗꯨꯗꯤ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯐꯪꯂꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯕ ꯑꯩꯈꯣꯏ ꯏꯆꯦꯗ ꯉꯥꯎꯖꯕ ꯑꯃ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯑꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯁꯤ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯌꯦꯡꯅꯕ ꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯅꯨꯡꯇꯤꯒꯤ ꯁꯤꯟꯗꯅ ꯄꯨꯔꯛꯇꯥꯏꯅꯦ ꯃꯁꯤ ꯑꯩꯅ ꯇꯣꯛꯑꯣ ꯍꯥꯏꯔꯃꯛꯇꯗ ꯃꯈꯥ ꯁꯨꯝ ꯇꯥꯏ ꯐꯥꯛꯂꯝ ꯊꯥꯖꯤꯜꯂꯛꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯅꯨ ꯆꯥꯎꯕꯗꯣ ꯂꯩꯅꯝꯕꯤꯗ ꯐꯨꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯝꯕꯤꯅ ꯄꯤꯁꯨꯝ ꯁꯨꯂꯞ ꯇꯧꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯅꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯅꯤꯅꯦ ꯑꯍꯣꯏ ꯑꯗꯣ ꯑꯗꯥꯗꯤꯅꯦ ꯀꯣꯟꯅ ꯍꯥꯏꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯣ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯁꯥꯒꯠꯂꯛꯄꯒꯤ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯄꯣꯏꯅꯨ ꯆꯥꯎꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯂꯩꯅꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ